ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯍꯥꯏꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯐꯣꯡꯕ ꯆꯦꯐꯣꯡ ꯑꯗꯨꯗꯒꯤ ꯑꯍꯨꯝꯁꯨꯕ ꯏꯄꯤꯁꯣꯗ ꯑꯣꯏꯅ ꯄꯨꯔꯒ ꯂꯥꯛꯆꯔꯦ꯫ ꯑꯩ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯃꯁꯥꯅ ꯌꯥꯅꯤꯡꯗꯅ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯂꯨꯕꯗꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯋꯥꯈꯜ ꯃꯥꯟꯅꯔꯛꯇꯕ꯫ ꯃꯃꯥ ꯃꯄꯥꯅ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯕꯗ ꯃꯆꯥꯁꯤꯡ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕꯁꯤ ꯈꯨꯗꯤꯡꯃꯛ ꯄꯥꯝꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯆꯥꯁꯤꯡꯅ ꯃꯐꯝ ꯆꯥꯅ ꯂꯩꯈꯤꯕꯗꯨ ꯎꯔꯒ ꯑꯩꯈꯣꯏ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯂꯃꯟ ꯇꯣꯟꯗ꯭ꯔꯦ ꯍꯥꯏꯅ ꯈꯟꯅꯩ꯫ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯁꯤꯡꯒꯤꯗ ꯌꯥꯏꯐꯅꯕ ꯅꯨꯡꯉꯥꯏꯅꯕ ꯈꯟꯕꯁꯦ ꯇꯥꯏꯕꯪ ꯈꯨꯗꯤꯡꯃꯛꯀꯤ ꯍꯧꯅꯁꯥꯅꯤ꯫ ꯃꯃꯥ ꯃꯄꯥꯅ ꯄꯥꯝꯂꯤꯕ ꯑꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯀꯌꯥꯁꯨ ꯊꯣꯛꯇꯕ ꯅꯠꯇꯦ꯫ ꯅꯨꯄꯤ ꯑꯃ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯆꯪꯖꯔꯛꯏ꯫ ꯃꯍꯥꯛ ꯃꯌꯨꯝ ꯄꯥꯜꯂꯦ, ꯑꯗꯨꯕꯨ ꯅꯨꯄꯥꯗꯨ ꯃꯍꯥꯛꯀ ꯋꯥꯈꯜꯂꯣꯟ ꯇꯤꯟꯅꯗꯦ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯧꯅ ꯂꯩꯅꯈꯤꯕꯅꯤ꯫ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯅꯨꯄꯤꯗꯨꯅꯗꯤ ꯄꯥꯝꯗꯦ, ꯑꯩ ꯂꯩꯕ ꯉꯝꯃꯣꯏ ꯍꯥꯏꯅ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯖꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯐꯝꯗꯨ ꯃꯃꯥ ꯃꯄꯥꯅ ꯌꯥꯗꯕꯗꯒꯤ ꯂꯨꯍꯣꯡꯈꯤꯕꯅꯤ꯫ ꯂꯩꯁꯥꯕꯤꯅ ꯃꯄꯨꯡ ꯐꯥꯔꯕ ꯌꯨꯝꯗ ꯂꯩꯕ ꯌꯥꯗꯦ, ꯅꯨꯄꯤꯅ ꯃꯌꯨꯝ ꯄꯥꯟꯗꯕꯁꯦ ꯇꯧꯍꯣꯏꯗꯦ ꯍꯥꯏꯅ ꯍꯥꯏꯅꯩ꯫ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯃꯃꯥ ꯃꯄꯥꯅ ꯅꯨꯄꯤꯗꯨꯗ ꯅꯍꯥꯛꯅ ꯄꯥꯝꯗ꯭ꯔꯕꯗꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯗ ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯅ ꯍꯥꯏꯌꯨ ꯁꯤꯅꯤ꯫ ꯑꯗ ꯅꯨꯄꯤꯗꯨꯅ ꯍꯥꯏꯖꯈ꯭ꯔꯤꯁꯦ, ꯃꯃꯥ ꯃꯄꯥ ꯂꯩꯅ ꯂꯩꯅ ꯑꯩꯅ ꯀꯔꯝꯅ ꯑꯍꯜ ꯂꯃꯟꯗꯨꯗ ꯍꯥꯏꯒꯅꯤ ꯍꯥꯏꯅ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯏ꯫ ꯅꯨꯄꯤꯗꯨꯅꯁꯨ ꯅꯨꯄꯥꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯑꯩ ꯅꯪꯉꯣꯟꯗ ꯂꯩꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯍꯥꯏ꯫ ꯃꯗꯨꯗ ꯅꯨꯄꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯖꯥꯠꯅꯤ, ꯅꯍꯥꯛꯅ ꯄꯥꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯇꯥꯟꯅꯕ ꯂꯥꯛꯄꯗꯨꯗ ꯍꯥꯏꯔꯛꯎ ꯍꯥꯏꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯅꯗꯤ ꯃꯗꯣ ꯍꯥꯏꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥ ꯂꯩꯕꯅ ꯍꯥꯏꯕꯗꯤ ꯌꯥꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯤ ꯃꯍꯥꯛꯅ ꯈꯟꯈꯤꯕꯅ ꯅꯨꯄꯤꯗꯨꯅ ꯅꯨꯄꯥꯗ ꯍꯥꯏꯔꯒ ꯅꯨꯄꯥꯗꯨꯅ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯗꯣ ꯊꯥꯔꯛꯇꯕꯤꯗ ꯑꯗꯨ ꯑꯣꯏꯔꯕ ꯇꯥꯔꯒꯗꯤ ꯋꯥꯁꯦ ꯏꯔꯥꯏ ꯂꯥꯏꯅ ꯂꯣꯏꯁꯤꯟꯅꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯖꯈꯤꯕꯅꯤ꯫ ꯅꯨꯄꯤꯗꯨ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯍꯜꯂꯛꯑꯒ ꯇꯨꯃꯤꯟꯅ ꯆꯦꯟꯊꯣꯔꯛꯄꯖꯥꯠꯅꯤ ꯃꯥꯒꯤꯁꯦ꯫ ꯑꯗꯨꯗꯒꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯤ ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯌꯨꯝꯗ ꯂꯩꯕꯅꯤ꯫ ꯃꯅꯥꯎꯅꯨꯄꯤꯗꯨꯒꯤ ꯌꯨꯝꯗꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯑꯃꯨꯛ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯑꯍꯥꯟꯕꯗ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯃꯗꯤ ꯃꯄꯥꯝꯒꯤ ꯐꯣꯟ ꯅꯝꯕꯔ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯗ ꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯇꯤ ꯐꯣꯟ ꯄꯥꯏꯗꯦ, ꯃꯥꯒꯤ ꯐꯣꯟꯁꯨ ꯃꯃꯥ ꯃꯄꯥꯅ ꯂꯧꯈ꯭ꯔꯦ, ꯅꯝꯕꯔꯁꯨ ꯈꯪꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯀꯔꯤꯒꯨꯝꯕ ꯏꯗꯨꯅ ꯊꯝꯕ꯭ꯔꯥ ꯌꯦꯡꯉꯨ, ꯕꯦꯛꯇ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯕꯗꯒꯤ ꯅꯨꯄꯤꯗꯨꯅ ꯕꯦꯛꯇ ꯃꯄꯥꯒꯤ ꯅꯝꯕꯔ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯐꯣꯟ ꯇꯧꯗꯨꯅ ꯅꯨꯄꯤꯗꯨꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯆꯪꯖꯔꯛꯑꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯈꯤ꯫ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯏꯆꯥꯅꯨꯄꯤꯗꯨ ꯂꯧꯕ ꯂꯥꯛꯅꯕ ꯍꯥꯏꯈ꯭ꯔꯦ꯫ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯎ ꯎꯅ ꯂꯣꯡꯅ ꯊꯤ, ꯍꯥꯏꯗꯤ ꯀꯣꯏꯊꯤ ꯊꯤꯕꯖꯥꯠꯅꯦꯕꯀꯣ꯫ ꯌꯥꯝꯅ ꯋꯥꯅ ꯊꯤꯅꯕ ꯃꯇꯝ ꯑꯣꯏꯔꯝꯃꯤ꯫ ꯄꯨꯂꯤꯁꯇ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯇꯧꯕ ꯆꯠꯀꯅꯤ ꯍꯥꯏꯅ ꯐꯥꯎꯕ ꯂꯦꯞꯅꯔꯝꯃꯤ꯫ ꯃꯇꯥꯡꯁꯤꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯇꯧꯔꯨꯔꯅꯨ, ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯅ ꯑꯃꯨꯛ ꯐꯣꯟ ꯇꯧꯕꯗꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯡ ꯑꯗꯨ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯂꯥꯛꯈꯤ꯫ ꯑꯣꯐꯤꯁꯇ ꯅꯨꯄꯤꯗꯨꯒ ꯄꯨꯟꯅ ꯂꯩꯔꯦ꯫ ꯅꯨꯄꯤꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯂꯥꯛꯂꯦ꯫ ꯅꯨꯄꯤꯗꯨ ꯍꯦꯛ ꯎꯕꯗ ꯃꯕꯨꯡꯅ ꯐꯨꯒꯦ ꯇꯧꯏ꯫ ꯃꯌꯥꯝꯅ ꯈꯥꯝꯗꯣꯛꯅꯩ꯫ ꯃꯕꯨꯡꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯃꯤꯅ ꯇꯥꯅꯤꯡꯗꯕ ꯋꯥꯍꯩ ꯍꯥꯏꯔꯛꯄꯗꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯅꯈꯣꯏꯅ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯇꯧꯒꯦ ꯇꯧꯔꯝꯕꯗꯨ ꯑꯩꯈꯣꯏꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯈꯣꯏꯗ ꯁꯤꯟꯅꯔꯦ, ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ? ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯇꯥꯕꯗ ꯁꯥꯎꯒꯠꯂꯝꯕ ꯃꯕꯨꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒ ꯍꯜꯂꯛꯄꯤ ꯅꯨꯄꯤ ꯂꯩꯐꯝ ꯑꯩꯈꯣꯏ ꯑꯁꯤꯗ ꯊꯝꯃꯣꯏ, ꯃꯥꯒꯤ ꯁꯦꯜ ꯀꯌꯥꯅꯣ ꯄꯤꯒꯦ, ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯌꯨꯝꯗ ꯄꯨꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ꯫ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯅꯆꯟꯅꯤ ꯅꯆꯦꯅꯤ ꯅꯈꯣꯏꯅ ꯄꯨꯔꯣꯏ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯂꯩꯐꯝ ꯁꯤꯟꯒꯅꯤ ꯍꯥꯏꯔꯦ꯫ ꯉꯥꯏꯍꯥꯛ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯔꯦ꯫ ꯅꯨꯄꯤꯒꯤ ꯃꯆꯦꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯗ ꯋꯥꯔꯧꯕ ꯊꯝꯕꯤꯒꯅꯨ, ꯏꯅꯥꯎꯄꯤꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯐꯅꯕ ꯁꯤꯟꯕꯅꯤ, ꯅꯨꯄꯥꯗꯨꯁꯨ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ, ꯃꯈꯣꯏ ꯂꯨꯍꯣꯡꯂꯒꯅꯤ ꯍꯥꯏꯕꯗꯒꯤ ꯊꯥ 2ꯒꯤ ꯃꯅꯨꯡꯗ ꯌꯨꯝ ꯁꯥꯕ ꯂꯣꯏꯔꯤꯕꯅꯤ, ꯅꯨꯄꯥ ꯑꯗꯨ ꯑꯐꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯄꯥꯝꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯪꯕꯗ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏꯕꯅꯤ, ꯅꯈꯣꯏꯅ ꯅꯝꯗꯨꯅ ꯂꯨꯍꯣꯡꯕꯤꯕ ꯅꯠꯇ꯭ꯔꯥ? ꯃꯆꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯍꯥꯛ ꯆꯍꯤ ꯌꯥꯝꯂꯦ, ꯂꯨꯍꯣꯡꯗꯅ ꯑꯗꯨꯝ ꯂꯩꯕ ꯌꯥꯔꯗ꯭ꯔꯥ? ꯑꯔꯥꯞꯄ ꯂꯝꯗꯒꯤ ꯅꯨꯄꯤꯗ ꯆꯣꯞꯄ ꯅꯨꯄꯥ ꯑꯃꯒꯁꯨ ꯐꯣꯟꯗ ꯇꯥꯕ ꯋꯥꯕ ꯋꯥꯍꯩ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃꯗꯤ ꯃꯦꯁꯦꯖ ꯊꯥꯅꯩ꯫ ꯑꯁꯨꯝꯅ ꯃꯅꯥꯎꯄꯤꯗꯨꯗ ꯆꯩꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯎꯄꯤꯅ ꯑꯃꯨꯛ ꯍꯥꯏ, ꯑꯩ ꯀꯌꯥꯝ ꯋꯥꯏ ꯅꯍꯥꯛ ꯊꯤꯕꯗ, ꯑꯩꯈꯣꯏꯗ ꯂꯩꯔꯒ ꯅꯍꯥꯛ ꯀꯔꯤ ꯋꯥꯍꯜꯂꯤ, ꯀꯔꯤꯒꯤ ꯂꯣꯟꯅ ꯆꯦꯜꯂꯤꯕꯅꯣ ꯍꯥꯏꯅ ꯀꯞꯂꯛꯏ ꯃꯅꯥꯎꯄꯤꯗꯨ꯫ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ, ꯑꯗꯨꯕꯨ ꯃꯇꯩ ꯃꯅꯥꯎ ꯂꯩꯕ ꯌꯨꯝꯅꯤ, ꯃꯤꯒꯤ ꯃꯈꯥꯗ ꯂꯩꯕꯅꯤ, ꯏꯅꯥꯎ ꯑꯣꯏꯔꯕꯁꯨ ꯂꯩꯅꯤꯡꯗꯦ꯫
ꯑꯩ ꯅꯨꯄꯥꯗꯨ ꯄꯥꯝꯗꯦ, ꯈꯥꯏꯅꯕ ꯄꯥꯝꯃꯤ, ꯃꯥꯅꯁꯨ ꯑꯩꯒ ꯈꯥꯏꯅꯕ ꯄꯥꯝꯃꯤ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯅꯨꯄꯤꯗꯨꯒꯤ ꯑꯄꯣꯛꯄꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯅꯍꯥꯛꯁꯦ ꯀꯔꯝꯅ ꯂꯣꯏꯅꯒꯅꯤ? ꯂꯨꯍꯣꯡꯂꯦ, ꯑꯩꯈꯣꯏꯒꯤꯗꯤ ꯅꯍꯥꯛꯅ ꯑꯀꯣꯟꯕ ꯂꯨꯍꯣꯡꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯔꯩꯕ ꯄꯨꯝꯅꯃꯛ ꯎꯠꯂꯦ, ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯁꯨ ꯎꯠꯂꯦ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯃꯧ ꯑꯃꯅ ꯁꯦꯠꯀꯗꯕ ꯐꯤꯖꯦꯠ ꯁꯦꯠꯇꯦ, ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯦ, ꯁꯅꯥꯁꯨ ꯌꯥꯟꯗꯦ, ꯑꯩ ꯂꯥꯛꯄꯗꯁꯨ ꯐꯖꯅ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯗꯦ, ꯑꯗꯨꯒ ꯃꯗꯨꯗ ꯅꯨꯄꯥꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥ ꯑꯃ ꯍꯥꯏꯔꯨꯕꯗ ꯅꯨꯄꯥꯗ ꯐꯨꯒꯦ ꯇꯧꯏ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯅꯨꯄꯤꯗꯨꯅ ꯈꯨꯝꯂꯛꯏ, ꯃꯥꯅ ꯐꯨꯒꯦ ꯇꯧꯕꯗ ꯑꯩꯅ ꯉꯥꯛꯊꯣꯛꯄꯅꯤ꯫ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯕ ꯑꯩꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯈꯣꯡ ꯍꯥꯝꯕ ꯆꯠꯂꯤ, ꯃꯈꯣꯏꯒꯤ ꯂꯦꯇ꯭ꯔꯤꯟ ꯂꯩꯇꯦ꯫ ꯃꯗꯨꯗ ꯃꯄꯥꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯥꯁꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯃꯥꯅ ꯂꯣꯏꯅ ꯁꯤꯜꯂꯤꯕꯅꯤ, ꯃꯃꯥ ꯑꯁꯣꯟꯕꯤ ꯑꯗꯨꯇꯅꯤ, ꯃꯈꯣꯏꯁꯨ ꯌꯨꯝ ꯁꯥꯔꯤ, ꯂꯦꯇ꯭ꯔꯤꯟꯗꯨ ꯁꯥꯕ ꯅꯪꯗ꯭ꯔꯦ ꯍꯥꯏ꯫ ꯅꯍꯥꯛꯅ ꯈꯣꯡ ꯍꯥꯝꯂꯤꯕ ꯌꯨꯝꯗꯣ ꯅꯨꯄꯥꯗꯨꯒꯤ ꯍꯦꯛ ꯃꯅꯥꯎ ꯅꯨꯄꯥꯒꯤꯅꯤ, ꯍꯥꯟꯅ ꯄꯨꯟꯅ ꯈꯣꯡ ꯍꯥꯝꯃꯝꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗ ꯅꯠꯇꯅ ꯅꯍꯥꯛꯅ ꯃꯤꯒꯤ ꯂꯦꯇ꯭ꯔꯤꯟꯗꯨꯗ ꯁꯦꯅꯤꯇꯔꯤ ꯄꯦꯗ ꯍꯥꯞꯆꯤꯟꯗꯨꯅ ꯐꯨꯜꯍꯟꯒꯦ ꯇꯧꯕꯗꯒꯤ ꯁꯦꯡꯗꯣꯛꯅꯩ ꯍꯥꯏ꯫ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯁꯨ ꯑꯍꯥꯟꯕ ꯑꯣꯏꯕꯗꯨꯗ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕꯅꯤ, ꯑꯗꯨꯅ ꯈꯣꯡ ꯍꯥꯝꯅꯤꯡꯉꯥꯏ ꯂꯩꯇꯗꯨꯅ ꯑꯇꯣꯞꯄ ꯌꯨꯝ ꯑꯃꯗ ꯍꯥꯝꯂꯕꯁꯨ ꯃꯈꯣꯏꯅ ꯆꯪꯍꯟꯅꯤꯡꯗꯦ꯫ ꯈꯣꯡ ꯍꯥꯝꯕ ꯆꯠꯄꯗ ꯌꯨꯝꯕꯨꯗꯨꯅ ꯋꯥ ꯑꯃ ꯑꯅꯤ ꯉꯥꯡꯅꯗꯨꯅ ꯂꯩꯕꯗꯨ ꯑꯩꯒꯤ ꯅꯨꯄꯥꯅ ꯌꯥꯅꯤꯡꯗꯦ, ꯃꯍꯥꯛꯅ ꯁꯥꯎꯏ, ꯃꯈꯣꯏꯗꯤ ꯃꯤ ꯇꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏ꯫ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯇꯥꯔꯦ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯃꯅ ꯑꯃ ꯈꯜꯂꯤ, ꯑꯃꯅ ꯑꯃ ꯈꯜꯂꯤ, ꯃꯥꯟꯅꯗꯦ, ꯑꯗꯨꯅ ꯅꯨꯄꯤꯁꯤ ꯄꯨꯅꯕ ꯇꯧꯕꯤꯔꯣ ꯍꯥꯏꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯅꯨꯄꯤꯗꯨꯒꯤ ꯏꯃꯨꯡꯗ ꯍꯥꯏꯕꯗ ꯅꯨꯄꯤꯗꯨꯒꯤ ꯃꯕꯨꯡꯅ ꯃꯍꯥꯛ ꯃꯇꯝ ꯈꯔ ꯑꯋꯥꯕ ꯀꯔꯤꯅꯣ ꯈꯪꯍꯟꯒꯦ, ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯅꯨꯄꯤꯗꯤ ꯑꯩꯈꯣꯏꯗ ꯊꯝꯕ ꯉꯝꯂꯣꯏ ꯍꯥꯏꯕꯗꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯍꯨꯟꯗꯣꯛꯄ ꯌꯥꯗꯕꯅꯤꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯍꯣꯝꯗ ꯅꯨꯄꯤꯗꯨ ꯂꯩꯔꯦ꯫ ꯍꯣꯝꯗ ꯂꯩꯔꯤꯉꯩꯗ ꯅꯣꯡꯃ ꯅꯨꯄꯤꯗꯨꯅ ꯅꯨꯄꯥꯗꯨ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯀꯔꯤ ꯂꯩ ꯍꯪꯕꯗ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯍꯣꯝꯗ ꯂꯥꯛꯂꯤꯕꯗꯨ ꯃꯉꯣꯟꯗ ꯏꯖꯠ ꯇꯥꯕꯗꯧꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡ ꯉꯥꯡꯉꯤ꯫ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯔꯛꯇ ꯅꯨꯄꯤꯗꯨꯒꯤ ꯑꯄꯣꯛꯄꯅ ꯄꯥꯎ ꯐꯥꯎꯅꯅꯕ ꯑꯄꯣꯛꯄꯗꯨꯗ ꯐꯣꯟ ꯇꯧꯏ꯫ ꯑꯄꯣꯛꯄ ꯃꯄꯥꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯔꯛꯏ, ꯏꯆꯥ ꯅꯨꯄꯤꯒꯤ ꯋꯥꯈꯜ ꯃꯥꯒꯤ ꯅꯨꯄꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯤꯡꯕꯒꯤ ꯋꯥꯈꯜꯗ ꯐꯥꯊꯕꯤꯌꯨ ꯍꯥꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯅꯗꯤ ꯅꯨꯄꯥꯗꯨꯒ ꯍꯟꯖꯤꯟꯅꯕ ꯄꯥꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯔꯤꯉꯩꯗ ꯅꯨꯄꯤꯁꯤ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯗ ꯌꯦꯡꯂꯨꯁꯨ ꯍꯥꯏ, ꯑꯗꯨꯕꯨ ꯗꯣꯛꯇꯔꯅꯗꯤ ꯅꯨꯄꯤꯁꯤꯗ ꯑꯅꯥꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯅ ꯅꯨꯄꯤꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯅꯕ ꯍꯥꯏꯕꯗ ꯅꯨꯄꯥꯗꯨꯅ ꯂꯥꯛꯍꯟꯅꯤꯡꯗꯕ, ꯃꯅꯦꯝꯅꯁꯨ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯍꯥꯏꯅ ꯇꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯒꯤ ꯑꯄꯣꯛꯄꯅꯗꯤ ꯃꯌꯨꯝ ꯄꯥꯜꯂꯕꯤ ꯅꯨꯄꯤꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯟꯅ ꯌꯦꯡꯗ꯭ꯔꯕꯗꯤ ꯂꯩꯍꯟꯅꯤꯡꯗꯕ ꯇꯥꯕꯅꯤ ꯍꯥꯏ꯫ ꯅꯨꯄꯤꯗꯨꯅꯁꯨ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯆꯨꯡꯁꯤꯟꯅꯕ ꯌꯥꯗꯦ꯫ ꯅꯨꯄꯤꯗꯨꯅꯗꯤ ꯃꯥꯒꯤ ꯅꯨꯄꯥꯒ ꯅꯥꯈꯩ ꯁꯦꯡꯅ ꯈꯥꯏꯗꯣꯛꯅꯕ ꯄꯥꯝꯃꯤ ꯋꯥꯈꯜ ꯐꯣꯡꯗꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯒꯤ ꯑꯄꯣꯛꯄꯅꯗꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯊꯩꯗꯣꯛꯇꯨꯅ ꯂꯩ꯫ ꯃꯆꯥꯅꯨꯄꯤꯅ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯍꯜꯂꯛꯑꯕꯗꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅ ꯍꯜꯂꯛꯄꯤ ꯃꯤꯡꯊꯣꯟꯗꯨ ꯏꯃꯨꯡ ꯑꯁꯤꯒꯤ ꯏꯖꯠ ꯇꯥꯏ, ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯤ ꯅꯨꯄꯤ ꯃꯥꯅ ꯃꯄꯥꯝꯗ ꯍꯜꯂꯛꯄ ꯌꯥꯗꯦ ꯍꯥꯏꯅ ꯃꯆꯥꯅꯨꯄꯤꯕꯨ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯤ꯫ ꯃꯁꯤ ꯃꯃꯥ ꯃꯄꯥꯒꯤ ꯐꯠꯇꯕ ꯑꯍꯦꯟꯕ ꯋꯥꯈꯜ ꯑꯣꯏ ꯍꯥꯏꯖꯅꯤꯡꯏ꯫